Akasbani Imphal, Wahengbam Rajesh na pau pajari, ahanbada maroiba pau. Security Force na thiyumbagi thabak chathabada Kakching Jilagi Kaibungdagi Pokhaiba yaba masak mathumsing phagatle. Nation Force Aderate 75 campaign amasung Swasthya Nari Sasak Parivar Abhiyan campaign Manipuri su mapung phana chathari amasung Kendra gi Mantri Mandal na lupa koti lising marphudar mangarong gi bambal oigadaba prastab taruk ayaba pikre. Security Force na thiyumbagi thabak chathabada Kakching Jilagi Wangu Police Station gi manung chanba Kaibungdagi Pokhaiba yaba masak mathumsing phagatle. Manipur Police ki cherolaman hai phagalaba polam singi manungda gram chamri humudra lumba TNT electric detonator electric wire kilogram ama gram satret lumba iod gram satret lumba khoira kilogram ani gram satret lumba splinter na singba yauri. Security Force na Imphal West ki Moirang Khom Ol Thombuthong Makhongdagi Khulai Laloni Toba Miyoi ama phare Mangondagi Kapa Yariba Maru ama yauna 9mm pistol ama phangle Atopa Thokdo amada Bishnupur Jilagi Tronglawbidagi RPF PLA gi miyoi ama phare Imphal West Jilagi City Police Station gi manung chanba BT Park mayadagi Pripa ki miyoi ama phare hari Senapati Police Station gi manung chanba upper amasung lower Khabung Khulda Popi Thanabagi damak Thaurang Toramba lam ekar 16 rom police amasung forest bibag na manghan kare hari drone sizinaduna mafam adubu survey tawbada mafam kharada popi thaba hauram le hari thong adubu makha tana tawdana ba khulgi chairman da khangan bagalona mafam adu mang ta hankibani hari Nation First Aderate 75 campaign Manipur su hauzik mapung phana chathari thasigi taratretegi hauraga mathang thagi ani Gandhi Jayanti numit phawbo chathagadaba campaign asi Rajapal Ajay Kumar Bhalana thasigi taratret Imphal gi Raj Bhavan da hokdokki campaign asigi saruga moina Directorate of Textile Commerce and Industry na sinduna thauram sing pangthokli masigi saruk ama oina Pauna Bazar campus ta leba National Handloom and Handicraft Raija sigi handloom amasung handicraft ki motifs humudra manga utpa thoram ama chathari masigi matangda textile commerce amasung industry ki director Elangbam Jiten Singh na hai hauki ba chahi ahum mari asda handloom amasung handicraft ki motifs haibadi pattern chatret yangkai hena puthokre pattern sing asi hauzik mapping tawagi thabak kan na chathari mapping tawbal loibada masigi masing singthaningai oina hengalakani khali Siri Jiten hai Bharat na ningkha tamlokpa chahi humudra manga ga mari lenana hauzik pangthokliba Nation Force Aderate 75 asida Manipur gi singthaningai oirba motifs humudra manga ulli mangna hai haukiban numitagi ngarang phawbada miyoi chamnga rom yengba laki masigi manungda research scholar sing weaver artisan amadi mahiroi kyamarum yauri mahakna hai Nation First at 75 campaign di manung chanba oina ko na 75 tongan tongan makal gi design motive pattern Manipur gi production ase ko na Manipur Handicraft Development Corporation complex da po label lakpa mi sing weaver sing po thaba lakpa weaver sing artisan sing amadi entrepreneur sing amadi atopa buyer sing atopa customer mayamna lengdana lakpanina asumba center station na masung makal gi display si toragadi Nation First at 75 campaign have sida hena kumang section ba live mipum kuri mang jo identify motives sing asi kari no haina yengnabagi platform khak natana ko gi product sing asi market tobada tongan ba platform amaju igadra haina khandana ko na in Nation First at 75 campaign ji gi sarok amoina ko na 75 motives se identify torogana display to Amaromda Nation Force Aderate 75 campaign asigi makhada ngasi malomda leiba Imphal depot da Rajya Sarkar ki Consumer Affairs Food and Public Distribution Bibagna Indian Oil Company Limited ka khusamaduna ngasi lamtu sengbagi thorum amadi safety awareness drive ama pangthokani hairi Bishnupur Jilagi Nambol Community Health Center da ngasi Swasthya Nari Sasak Parivar Abhiyan hokdoklagani masigi manungchana haksel ge camp amasu Community Health Center Nambol da pangthokani Abhiyan asigi sarok amoina nupi amadi angang singbu tongan ba ana layang sing haibadi launa gandaba laina sing cancer watpagi TB laina leibra haibagi screening malaria dengue test tokpa tika thadokpa amadi tongan ba haksil gi card sing sabagi thorum sing pangthokani thorum adu da MLA Thonawjom Basant Kumar Deputy Commissioner Puja Elangbam na singba saruk yagani Amaromda Kyangwaida leiba Churachandpur Medical College ki campus tasu Swasthya Nari Sasak Parivar Abhiyan gi makhada lemna ana layangbagi thorum amang asi pangthokani thorum aduda nupi singi haksel amadi yaifayambal haiba hiram asida akhanaba miyeng thamduna pangthokani Maduda anemia hypertension diabetes breast cancer amadi cervical cancer gi screening tawgani loinana nupi singi maternal health amadi angang singi oiba ana layangi khudongjaba sing pigani hari
humudra suba wild Life Week Thoronga Mari Lenana, Layakpa Amasung Rasna Iba Changdamnaba Ama, Manipur Forest Training Institute Luang Sangmamda, Pangtokre. DFO Central Forest Division Gi Miang Makada Pangtokiba Changdamnabadu, Living with Wildlife Haiba Hiram the Pangtokpani, Maduda Imphal East Amasung Imphal West Leba, School Kun Henbegi, Mahiroi Sangarom Saruyaki. National Food Security Act Napsa amasung PM Kisan Scheme gi makada miam da ningthi na khanganabagi awareness program amangarang None Jila gi Peaceland Community Hall da pangtokre tharmadu CAF and PD gi None Jila gi Assistant Director na singba saruk yaki tabiriba pawasi Akasbani Imphal degini केंद्र की मंत्रिमंडल ने लुपा कोटी लिसिंग मरफुद्रा मंगा रोंगी बंबल ओगदबा प्रस्ताव तरुक अयाबा पीखरे कैबिनेट मिफम लोरब तुंग पाउमीसिंग द वांगांग बदा इन्फॉर्मेशन अमसुंग ब्रॉडकास्टिंग मंत्री अश्विनी बैष्णोना हाई भारत की जहाज साबा अमसुंग मैरीटाइम इकोसिस्टम नौना सेमगतनबगिदमक लुपा कोटी लिसिंग हुंफु मापन चट्रेट कुनमंगा काइथोकले Shiri Baisnon Hai National Shipbuilding Mission Hogdoktuna Masigidamak Paikakadaba Tabak Thoromsing Yang Singani. Mantri Hai Railway Gi Karmachari Laktara Lising Marfudra Matoilomda Numit Humudra Manganigi Productivity Link Bonus Oina Lupa Koti Lising Machanipan Humpumanga Pibida Mantri Mandalna Ayaba Pire. Capacity Building Amasung Human Resource Development Hangaranaba, Department of Scientific and Industrial Research, Council of Scientific and Industrial Research Scheme Makada Lupa Koti Lising Ani Jani Humudramanga Kaitopadasu Ayaba Pire. Shiri Baisnon Hai Lebak as the postgraduate Amasung undergraduate medical education gi capacity paktok choktopada Ayaba Pire centrally sponsored scheme gi ahum super tangkakta postgraduate ki seat lising mga hengaran ba Amasung MBBS seat lising mga subna kulumdoi sengkapada Ayaba Pire. Cabinet Committee on Economic Affairs na Bihar Lupa Koti lising ani chama marfudrama nitoi changna railway line khara double on topada Ayaba Pire. Ngasi phongba pausi singi marwe pausingi damak hauzik Kshetrimayum Premchand leire Premchand Tagachuri Rajesh Nambol embusa chenabani haiba ama fakre lambi mataida plan toramba IED diffuse tokre haiba headline asi Sangai Express Manipuri edition gi ahan headline ni Pausi Sangai Express English edition Manipur Mail Ganfu Mail amasung People's Chronicle yauna pausi ayambagi maroiba paw ena phongbu thenare Ladakh ta changsel lakpa state hurti khongjangda mari shire humdra hena sokle led laiba BJP gi office amasung gari sing main tharokre haiba headline asi huenlan pawgi ahan headline oire pausi asi keni super headline da rimsta patient khara manam sinarak patagi Human Rights Commission asu moto case ama lakhot khre commissioner rims ki director da numitra mangani gi manungda medical record pumamak yauna Marik Chumbo report Bikhalaknaba direction Pikri Haiba Power Sipongli. Election petitioners sing Atu Matamda Paikatnaba, Governor Riponing Jinkre, Judicial System Si Miyam Nathaja Walak Pugima Mitarak Labra Haibagi Chignaba Fawi Haina, Ozo in a Ponokiba Wafam, Ponopam Pausigi, and issue headline Oidi. Pausigi Ahan Balamida Fongba Toba Pau Amada, Water Resource Ki Official Sing Cherak Piba Yarabang Naktani Haina Emily Susindo na Pono Kiba Wafam headline Piri. Congress Working Committee Ki Mifam da Manipuri Irangi Matang na Khanakri Haiba headline asi Morning Bell Gi ani Shubha headline ni Pawasi Tamilong Times Yauna Tuan ba Pausi Singi Ahan Balamaida Maroiba Pawoina Fongbo Thengnare. Ukrul Gi Bank robbery gi thodok initian aimani haiba report asi sanalibak pausida headline piduna fongli pawasi tuan ba pausi singda maroiba paw oina ahan balamaida fongbu thengnare aerial survey jathabada ain kaina popi park sana tharamba thengna khre haiba headline asi naharol gi thodang pausida maroiba paw oina ahan balamaida fongli hariba paw asisu Tuan ba pausi singda maroi ba pau oina ahan balamaida phongbo thengnare Rajesh Thagachari Premchand Arobeda Maroiba Pau Security Force na Thiumbagi Tabak Chatabada Kaksing Jilagi Kaibungdagi Pokai Biaba Masang Matum Sing Pagale Nation First at 75 campaign Amasung Swasta Nari Sasak Paribar Abhiyan campaign Manipur Sumapung Pana Chatari Amasung Kendrigi Mantri Mandal dan Lupa Koti Lising Marpudra Mangarongi Mamal Ogadaba Prastap Taru Ayaba Pikre Paulo Jare